Ichinaw mayam nungai bro nungai man khali mayam ngasi khoi Jonogor da chali Silchar Jonogor da mayam Jonogor se kamai tawna ngasi chalaga yenge khoi Hyderabad ta khoi inaw gi manaw ni bleminramba adu singi mi yum da chali mi gari su ada leire hanji gari ngai leire khoi chatnani hanji ngata leiraga khoi dolu bagan lan da lae ichinaw mayam si khoi kumma da adu ne adu thange na पकी कोई तैयार तौदन लोरे इचनो मैं मधुबू जी लंबी जी खरा गाँव ना दन लई रहे कोई बाहर से जी हम तो गाय दन लई से रानी का चली में अदो कोई चली जे दोलू बागान हम तो हमारे लोकेशन थे चली में हां कनम बिलिंदा हेलो बिलिंदा तो मैं ना थी में जरा कुसुम है तो कुसुम में थी में बाजार मेन बाजार जो चले इतना में हम इधर मग जब चले सोना मग हाइडोक सोना मग चटोक तो चले रहे direct tau ko ada pai atau ini kali di sini
ꯖꯣꯏꯅꯣꯒꯔ ꯒꯤ ꯕ꯭ꯔꯤꯖ ꯑꯁꯥꯡꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯉꯥꯎꯗ ꯂꯣꯏꯔꯦ ꯌꯧꯕꯤꯕ ꯅꯥꯏꯗ꯭ꯔꯦ ꯃꯤꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯊꯤꯕꯗ ꯐꯪꯉꯦ ꯍꯧꯖꯤꯛ ꯕꯥꯏꯛ ꯃꯅꯨꯡꯗ ꯏꯟꯗ꯭ꯔꯤꯁꯤꯅ ꯃꯇꯤꯡꯗ ꯐꯝꯃꯒ ꯖꯣꯏꯅꯣꯒꯔꯒꯤ ꯂꯝꯕꯤ ꯑꯣꯔꯤꯖꯤꯅꯦꯜ ꯔꯣड ꯂꯥꯛꯑꯦ ꯁꯤꯅꯤ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅ ꯀꯥꯞꯍꯧꯒꯦ ꯋꯥꯔꯦ ꯊꯣꯡ ꯑꯁꯥꯡ ꯃꯥꯡ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯍꯜꯂꯦ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯉꯥꯏꯕꯗ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯣꯏ ꯖꯣꯏꯅꯣꯒꯔꯒꯤ ꯑꯩꯈꯣꯏ ꯏꯆꯦꯗꯨ ꯌꯨꯝ ꯌꯧꯔꯛꯑꯦ ꯁꯤ ꯃꯣꯏ ꯂꯩꯀꯥꯏꯁꯤꯡ ꯑꯩꯈꯣꯏ ꯃꯌꯨꯝꯅ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯆꯪꯒꯗꯧꯔꯤꯕ ꯃꯤꯗꯤ ꯂꯥꯎ ꯂꯥꯛꯑꯝꯃꯦ ꯆꯪꯁꯤꯜꯂꯣ ꯑꯩꯈꯣꯏ ꯏꯆꯦꯗꯨ ꯌꯨꯝ ꯌꯧꯁꯤꯜꯂꯛꯑꯦ ꯃꯝꯃꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯣ ꯍꯣꯔꯦꯟꯁꯨ ꯊꯣꯡꯉꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯆꯧꯍꯣꯏꯒꯤ ꯗꯨꯀꯥꯟꯁꯤ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏꯔꯛꯑꯒ ꯂꯩꯔꯤꯁꯤꯅꯤ ꯇꯣ ꯀꯔꯤ ꯈꯜꯂꯅꯤꯃꯣ ꯀꯔꯤꯅꯣ ꯃꯊꯛꯇ ꯂꯥꯛꯏꯕ ꯎꯆꯦꯛꯁꯤ ꯀꯔꯤꯅꯣ ꯏꯝꯗ ꯐꯣꯟ ꯇꯧꯒꯦꯁꯦ ꯄꯤꯔꯛꯑꯣꯁꯦ